Tokaiba administration khaktana hingnabagi lambi oigani haina Kuki NP na phongdorakhre. Tokaiba administration khaktana hingnabagi lambi oigani India lagana athubada Nscn muiba amadi punna chatminariba proxy gi mathakta counter terrorism chathaduna chapchaba thausil paikhalo haina Kuki NP Manipur na akan wafam thamlakle. Kuki NP gi media cell na thadoropo cherol amana hai None district ki taikhang amade lenglong khulda attack chatharakhibagi thong akan mo ong yaning de tangkhulna lusingba terrorist fraction ama oidiba Nscn muiba amade CRPF na None district chatharakliba thong asigi matangda India lagana khut thingjinduna chapchaba thabak paikhat pasange Kuki jogi kholseng mahan tahan bagi thodok lepna chatharakpasina state na lokphom thokpa Thodang lauduna miyambu ngak senba ngamdre haibadu mayek sengna takle maramaduna manaba administration amakhaki makhada Kuki jogi miyampuna hingminaba haibasi oithoklaroi Indian constitution ki makhada tokhaiba administration laiba union territory ama pinaba taliba demand asi sumnagi yasenaba yaba political gi phirep oidre masima Kuki jo miyamge hingnaba gi lambi oire central lagana athupada Nscn muiba amadi chaminariba proxy singi mathakta counter terrorism sathaduna Kuki jo miyam ki legislature laiba union territory ama constitutional oiba maong ta pinaba thabak thoram kongjal yang ma paikhalo haina su serol aduna makha tarakle Cobra unit sing the training piba oikhre haidi Manipur state ki oina active oina operate tawriba militant group sing amade insurgent organization singi mathakta counter insurgency operation sing sathaduna state asiki law and order ningthina hanjilaknabagi central reserve police force CRPF ki nauna deploy tawrakraba commando battalion for resolute action Cobra battalion singi personnel sing state asida sunanaba training sathaba oikhre haidi Laima khongda yum taruk mai tha khibagi thauto inquiry tawgadabani haina thadau NP Manipur na phongdorakhre tha asigi taramathoi da Imphal West ki laima khongda maitai gi yum taruk Kuki singna mai tha khibagi thaudo adu akanamo ongda condemn tawi thaudo adu gi matangda mapung phaba investigation sathaduna mara leba miyoi sing adu phaduna matik chaba charak pigadabane Loinana laima khong military station gi akoibada akanba security gi section thorang seng lokhat kadabane haina thadau NP Manipur na thadorokpa serol amana haire serol sina makhata na hairibana July 13 da maitai gi yum taruk mai thakibagi thodo adu numit adu da laima khong area protection committee gi makhada chatkhiba rally amagi panungdu sathakibane thodo adu gi matang do Manipur government gi maikai da gi akanam ongda condemn tawkhiba amasung senaba miyoi ahum phagat khiba du lop asina taramna oi Thadau community singi maikai dagi hingsa gi thodok yumai thanaba kihan khanganba amasung aina yadaba thong khudimak ki mayok talai thodo sigi matang center amasung state langa ki maikai dagi transparent oiba maongda investigation sathanaba honagadabane amarom da laimakong area protection committee gi makha da laimakong area ge khulsing da lairiba thadau sing Kuki organization amadi laimakong area protection committee ga punna setminadanaba amasung loinadanaba appeal tawre Mafam adu lairiba thadau singna makhoi masa thadau trap ama oina mayek sengna laigadabane makhoibo arana mo ongda Kuki oina masak takna bo honariba sing adu lap thokadabane haide Ukrul amasung senapati thodok matung CRPF ki SOP review tawkhre CRPF ki kangbu sing bulletproof gari yaudrabadi chatokasin tawdanaba khangankhre haukiba July 3 ta ukrul da khulai paiba singna ambush tawduna Nipu Suba Assam Rifles ki parcel ane hat ke badu July 13 dana senapati da miyam ki mob amana Assam Rifles ki gari ahu mai tha ke ba thodo ka mari lenana CRPF ki SOP nauna review tawkhre CRPF parcel sing armor vehicle sing natrabadi chathok sin tawdana ba khangan khre Pausina makhata na hairibadi nauna review tawkhiba SOP adu ki matungina CRPF ki kangbu sing tongan ba gari sing da chathok sin tawbada athingba thamlai ambush point sing maroina singi blind corner sing umangi asongba saruk sing yawno khudong thiningai oiba jaga sing mapung phana sanitize tawraba matungda chathokasin tawnaba khanghankhre loinana troop singi marakta ningchina coordination laina thabak tawnaba routine oina makhoina chathokasin tawgadoriba jaga sing sanitization tawba intelligence based operation sing chathaba patrolling satrangai gi mangoinana Makhoina satkadoriba route adugi risk assessment tawbaga loinana route aduda ambush taropa yaba jaga sing hana identify tawduna ningthina madugi section thorang sing lokhanaba khanghankhre CRPF ki oina hauja state da bulletproof
marksman armor vehicle chamagi mayada deploy tauri vehicle sing asi troop sing satokasin area domination patrol amasong khudong thine oiba jaga sing da operation tawbada sijinabaga loinana nongmai kapna ba amasong bomna singba sijinaduna attack torakpada sijinare status the central security force ki company sahum rom hena lairiba sigi manungda CRPF ki oina company sani ka subna taru BSF ki company sama Assam Rifles ki unit kunmathoi SSB ki company taru Indo Tibetan border police ki company manga deploy tauri masigi mathakta army amasong state police sing yauri CRPF ki oina nauna cobra battalion ani amasu deploy tauri cobra commando sing adu state ki tongan ba mafam sing da deploy tawbaga loinana mob control tawba karamna tawgata ki haibagi training piba ki thabak su yamna kana chathari haide protesters sing maroina nupi singna lambi thingduna security block tawba matamda karamna control tawgata ki haibagi matang da training pidi mapung oina haukiba sahi ahom longgi matam asida Manipur gi sing amasung tamgi sarukta lambi thingduna khongjang sang sinba yauna security force ki operation da pharba miyoi kya nupi protesters singna lambi thingbadagi thadokpagi thodok kya leikre CRPF ki cobra commando ki training asida asigumba issue sing asi mataw karamna deal tawgadagi habadu takpi tambiri haire amaromda Manipur gi oina security deployment ase India gi atopa state singa manada ba maong amada leire maroina maitai community ki mera paibi singna front line da security force singa mukna bagi tawdok sing thopagi chang si yamna wange adabu haujikti naga nupi singda su haujikti maitai singi mataw tamdana front line da security ga mukna bagi tawdok yamna toina thokle masina security force ki thabak thoram singda akaiba kya piri lairiba phibam sing asi yenglaga CRPF ki oina su state asida hanadagi deploy tawduna lairiba rapid action force ki nupi personnel sing front line da deploy tawragani haide economic blockade khaktana Kuki singbu maithiba pigadabane Kuki da pot piba yellow missing yekna bani haina haumina phongdorakre Kuki refugee singbu saugatuna naga amadi meitei da landa hanbada mateng pangliba political party gi miyoi sing amade mapugi athakpa singdagi section gadabane haina federation of haumi gi maikei dagi phongdorakle Federation of Haumi ki President Sapam Cha Jadu Marina Khuyak Piduna Thadorokpa Cherol Sina Hai political party sing asigi pandam dik Kuki foreigner singi demand pibane makhoina ikhoi ki atok pikraba mafam khanghan kidraba mama mapa machin manau masa singna halakhigani khana wana khangle Kuki na yellow mi singi yum kya leptana 2023 gi May 3 dagi ngasi phawa mai tharakleba mihan mipun kya tawrabasu government asina usinadana Kuki gi misang sangduna lakle Tampak lam dadi kihan khanganduna yotek thangtek phau yauna khulai sing kaya khongat khre adubu Kuki sing na phong na pha makhal ki khusu khulai sing paiduna mapham kya da yellow mi sing da landarakli ba sida ayaba pibagum government asina yoktuna thamle zero sina hai Kuki sing na lisang sina chatharakli ba lan asida khulai paida ba yellow mi aikhoina thengna ga ba lan gi makhal ase makoina noma da seasonary ba polang khudimak thingbana oigane Masimak na naga amadi maitai singna punna economic blockade chathaduna Kuki singbu maithiba pigadabane sahi ahum hena national highway animakta yellow mi singbu isagi iramdamda chatpada athingba piduna lakle masimak na nongthaki lambi da sel kya sanghanduna ikhoibo otle masi khangna government asina su khangsinaduna Kuki singi misang sangle matam kharaka ekhoina mihat pasing puthu asumba while phanghalu haiduna economic blockade tawbadadi government gi maikei dagi blockade handokna ba akan wafam thamle Masimak na yellow mi aikhoida makhoina ningliba nungge wakhalon du mayek sengle maramaduna yellow mi yek salai leba punbagi pangal na aikhoigi thiba khangdriba masa phangdriba sing moina hatok pikraba sing adugi wild phangdriba amadi Kuki foreigner singna maramda 100 fawa economic blockade tawgadabane aduga loinana Kuki da lon na pot piramba khudima Kuki ni haina lauduna wild sathagadabane haina cherol asina makha tarakle Mapangal kanba Manipur ama oina ba honabada ipaipu singi liklam kahendaba changi haina Rameshwar na phongdokre Mapangal kanba Manipur ama oina ba honabada ikhoigi ipaipu singna salamba liklam kahendana chatpa mathau tai haina kairau SG MLA Laurembam Rameshwar na phongdokre wafam singa silaning thau sanamahi temple board na sinduna kiam gaida leiba kongba mairongbi turel da pangthokpa tara khayom lakpa ki thoramda bahana phongdokhibane Mana makata na hai chai khudingi inga thage humni panba natraga mangani panba numit ki tha yengduna laiba sida awa na tarakpa matamda ibudawgi tara khayom laktuna yai phathawni bagi thoram amane laioi khrabai khogi paipu singna chanaramba chana kanglon lining laison amadi thogalona chengba punamak matam laiba khibikta mirai biade
Maitei Kuki Amaiba Amaibi Singna Pongdorapagi Wapam Kayada Asumba Yaukhidabanate. Maramaduna Kuki Lady Batsanabi Kudimak Senduna Tamba Basi Kuki Todang Haina Mahana Makatana Pongdoke. Nasigi Toramadu the Lining To Sanamahi Temple Board LSTV ki maroiba lusingba seng board asigi loisang taragi thaupuba amadi amaiba amaibi kiana saruk yakhe awaba phongdokhre tha asigi taramari da thokiba laibak thiba thodo amada laikhidrabi paurabi da laiba Gem Public School ki mahiroi oirambi sagosem Dayalaxmi ki maphamda school asigi mahiroi singna awaba phongdokhre Andradagi chemical taiba nga sabada cancer nabagi khudam leire tanglabasu tangna Manipur gi nga sabana haksang phale haira ti phulen na phongdokhre DIPR na paring naina chatharagliba mid depressed ki saruk ama oina directorate asigi auditorium da ngasi Manipur nga ki fisheries department ga promising ga unabada department asigi director ti phulen maitai na phongdokhibada miyam na nga gi mamal hongle haina sana riba nga sing asi Andhra Pradesh dagi patha pumthadana bagi chemical tairaga lambi da numit ni phumanga ni changna Manipur Europe nga sing asi sarubadagi cancer yamna nai haiba Tripura ki scientist sing na phongdokpa leire Maduna lamdam masidagi puthokliba nga tangi haiduna sadaba tawbigano masina haksang phagadawribane Fisheries Director T Phulen Maitena Lusingba Official Director IPR Dr. T.S. Saranjit Additional Director T Romesh Yauna ate official singna saruk yaduna pangtokhiba thoramaduda mahana makhatana phongdokhibada state asida sahi amada darkar lairiba nga gi pothok asi saurak metric ton lising hompu manga romne masigi manungda sahi amada metric ton lising kuntra ga taret pothok ngame waliba nga gi pothok asi men khanaba mapalamdagi pusilakle miyamda haksang sokweda nga amade lamdam masigi ngami sing saukhanaba department tongan tongan ba thorang sing paikhale department lamdam Sagi ngami singkidamak central sponsor scheme ama oiriba Pradhan Mantri Matsya Sampada Yojana amadi state langana paikhaliba Loktak livelihood mission singba paikhale scheme ani sigi makhada ngami singda tongan bu khudong saba sing piri seras da wat liba ngagi potok asi sahi ama ani asida hektamak menkhatpa ngamloidaba oibana department ngama sa sing pothokna ba Hatchery na singba ngami singna paikhanaba promote tawri haina phongdokhe mana makhata na hai Manipur sahi amada ngama sa million samri rom darkar lei masigi manu sahi amada state asida ngama sa million sahunga kunrom puthokle wat hauriba ngama sa gi masing million kunlom asi mapandagi pusilakle ngama sa gi awat pasi menkhana ba department tangkang naina thorang thausul kya paikhatuna honari state nga yokpa yaba punna hector lising Hompu taruka samapan kuntra mangarom sabo wetland mathautai masigi manungda hauze status da nga yok liba se hector lising kunrom khaktani lemhoriba hector lising hompurom asida nga yok pagi thabak paikhatre lemhoriba wetland sing ase koina thidoktana mafam sing asida nga thadaduna nga gi pothok hena puthokna bahona bachangi status da wad liba nga gi pothok asi saurak metric ton lising tara taruka samapan humudra mangane Mana makhatana phongdokhibada sareng amasung pengba fish culture farming project status da mai pano chathari sareng project asi sareng yokpa singda sada yankhai gi grant pidi masi handak the National Fish Farmer Day da laukthokibane sareng project na haukiba 2022 gi imoino fish mela ningo sakauba mela da sareng kg lisingani ga satruk ta gi lisingani ga sanipan puthokre haukiba 2025 gi ningo sakauba mela da sareng kg lising taret puthokre sareng masa asi department hauzumaki oina puthokpa ngami kharana lanai oina puthokpani lamdam asigi ngami singna puthokliba sareng asi mapalamdagi pusilakpa sarengdagi mamal khara tangba oi adubo aikhoigi di puthokliba sareng asidi sabada haksang sokloidaba mane masiga matakta sareng haibase aikhoigi lining laisol gi thoram sing amasung nat ka yamna mari lenaba nga ama oibana sareng atekpa ngamba si nungaiba ngami singna paksana sareng yoktuna nga asi marang kaina puthoklagadi mamal khara tangliba si handarakani thajai haike amaronda nga kijau breeding ga mari lenana ICR ga MOU ama khuyek pina khre haire Manipur Police ki oina transparency amasung digital governance hangar hanaba e-office systems anaba haure haire Manipur Police ki oina efficiency transparency accountability amasung paperless functioning ga mari lenana
e-office system chanaba haude masang maming takthokning daba senior police officer lamana phongdokhibada Manipur police ki DGP Mukesh Singh IPS na Imphal ki police headquarters the e-office system asi implement tawbaga mari leina numinini gi oiba training pangthokre e-office system chanaba sina police ki thabak thoram da hena transparent oibaga loina digital governance system asi da hena efficiency ohelagane numinini chomna sathakiba training program asi mapungoina state asi da e-office system asi mai partner chana hanba ngamnabagi damaktane training program adu information technology department ki resource person singna sathakibane training program asi da senior police officer sing amadi police headquarter da ki tongan ba section ki officers sing su saruk yakhe police department da e-office system sanaba sina policing amasung administrative efficiency hangar hanbata natana public sing da su kanaba kya phangane khongthang asina police ki thabak thoram sing da yamna transparency oibata natana police service da citizens sing ga marumapang oina setminaba da su asobo mateng oigani haide Iran da United States military na attack sathabada mioi tare sire haide US military na thong ahum train station ama amasung airport ama yauna Iran gi tongan ba mafam da sathakiba attack ta mioi tare sire laman khumba oina Iran su middle east laiba US ka samnaba lebak singi mathak ta missile kapsenduna attack sathake kha thangba Iran gi samudra mapan nakna laiba city sing da US na nongthak ta gi akan ba ong da attack sathake US ke attack aduna maram oiraga Abbas Kesan Busehar Dasti Bostan Sirik Amadi Bandar Lankan Singba City Sing the Sauna Amata Thoke Harmoskan Province ta US na Yamna Maru Oiba Railway ki infrastructure da Satharake by attack the military Sike Iran Shahadana Airport Satharapa attack the Sauna Amata Thoke Bagaloina Mai Pang the Bagi Kodong Sada Mayona ke US military ki Central Command of Pondo Kibaki Matungina Iran Yamna Maru Oiba infrastructure Kiamarum Amata Thohan Bangam Lehide